BJP na Manipur kanana honabagi mahota phambal amasum thambal na lengak painaba romda kok thaduna leiri ojoi sei tere khuntakluraba matung India lengana proxy war ta hondana Manipur thugainaba honari BJP lengana Manipur kanana ba amasum irang loisinaba honabagi mahota phambal amasum thambal na lengak painaba romda kok thaduna leiri haina veteran politician Okram Zoina Phongdokri. Hari Buwafam is Lakni January Mapana Pangto Kadariba Ningthau Gambir Singha Lekidaba Numit Amadi Say Tre Kutak Rabamatung Manipura Muhana Ning Tamba Hanjelaki Basay Sani Mapung Parakpa Numit Amasum Aikui Amuhana Kuntak Laroi Haina Leibak Ningthau Yauna Leba Ashigi Mute Sing Kangluproki Lusing Basinga Wasak Naki Basay Yakai Mapung Parakpa Numiki Ningsing Toram January Mapanda Pangto Kadariba Duga Mari Ledina Pangto Pau Mipamada Phongdokibani Kotugi matakte action launaba Malem Thongamna Kangpokpi police to wakatkhri social activist Malem Thongamna maki santipubo cycle khongsatna Sanapati Yokshilaktuni Impal tamna lakadaba National Highway 2 paring na Kangpokpi district phau duna satpa yaru hena Committee on Tribal Unity Kotugi maikidigi zero lama thokna maki punshida akiba pibadana tana maki khongsat mapung phan khidaba dugidama Kotugi lusing singa madi wangaloi matakta FIR lokhatuna logi makhada sabsabe action athubu matamda lauduna maki khongsat mapung phan binaba Kangpokpi police station gi osida complaint zero lama thamkhreni Hairiba wakat chiroldu ngasi iyuk pung taramatay makai tabada masing yamlaba tungan malupki mayra paibi ima ibel singaloinana satuna hengang osigi kutangna thakibani haukiba December taraga tereta kotuna sirolama thoktuna Malem Thongambu Kangpokpi phauduna laktana ba akan wafam phongna tharmakiba du pung kungi marigi mrungna handokpinaba mahakna kotugi maikeida haizarabasu thabakto othoktabadagi ngasigi wakat chiroldu pikibani Ngasi wakat chirol piba duda yepan nupi lup Maibakul Mayra Paibi amasum Laisna Women's Welfare Association Koirangai Manung Koirangai Bazar nupi maru Koirangai Uram Mapal Mayra Paibi Advanced Women Society Awang Sakmai Mayra Paibi amasum Khorai Konsam Laikai Apan Manupi lup Hengang Makha Laikai Apan Mayra Paibi amasum Kontha Women Welfare MP Bimol ki LADS ki senpam karida sizinaki habigi matang na RTI tharakri Inner Manipur Parliamentary Constituency ki MP Dr. Angomsa Bimol akoizam na MP Local Area Development Scheme MPLDS ki senpam karida sizinaki bagi habigi detail khangana naba RTI tharakri haribasi Impal East ki Basikong Torban Laikai digi Oinam Robert Kobomi man District Planning Officer Office ki Public Information Officer da RTI application to Tarakibani RTI do Hariba Senba Sigi Oina MP da sanction Torakiba MP Local Area Development Scheme Upon Basenpam Kayano scheme Sigi Makara Kari Tabak Lokrabagi Local Abadi Tabak Waming Karam Mapamdano Haiba sanction Tokibagi Tang sanction Tokiba Senpam Amadi Implementing Agency ki mamikangan binaba RTI application do tharakpani hari Kuki Zo Council ki mifamna separate administration ki demand hena chetsinkhr Manipur government CM na Kuki Zo miyam saruk yaroi haba Phirep laure Kuki Zo Council KJC ki governing council ki mifam haukiba December 13 da pangthoktuna Kuki Zo miyam ki oiba Constitution of India ki makara Union Territory ama form tawduna mitay Phirep tagi tokhaiba lengak separate administration hen bahaiba demand gi Phirep hena sena laure haiba loinana Manipur lengak semna Kuki Zo miyam saruk yadana mogorep laure hadi amaramdana ngarangi Kabaw tampaki lanphamda pi Kabaw tampaki lanphamda Manipur ki lahurup singini haiba singnaba singi Game the attacks at Tarkibada Proxy lanmi home siri hari loinana sang ama phare po social media da ber ragli Manipur ki Delhi phawbada lairiba journalist sing na akiwa mayok narabasu ninghanabadi poktri sidat haukiba December 19 da English sing ani 15 da The Wire ki editor in chief senior journalist Sidana India Independence Media na lauriba saklon gi matang na marik sumlaba masum sapu kalaba warol ama phongdokibaga loinana I pau huran bigi thawong si laiba asida bot hurale haina maral sirak tringai yamna mamang dagi haukrabna haina phongdokre
Bartha Bharati Kalyan Karnataka edition asi Kulaburagi the official oina phongdokpagi thoram da wangang ladun phangna thoram asi ayamba mainstream media na democracy bu mohan takhanana bo honarakpa matam asida yamna maru oiba mikup amani haina singtaki bot chori hebo hai asibu political debate singda itatana seasonary hebo wapam palladun phangna hai bot hural netrakan huran de haibasi magna sabsana haibangamdi adubu leba asida I pau huran bigi thaba asidi sabsana sathari I pau huran ba haibasi maru oiba wapam singbu miyam khangandana ba Taidokhiba Phongdo handaba amasum lotsinduna thamkhiba duni thawong asi hawkhiba kumja english singa niga taraga mari digi uba phanglakhi amasum sai khara sigi manungda masi sathina henjilagle hainasu nungdang ba phongdokhi laiba asina miyamgi problem singbu puksiel singna report tawgadaba power party basingda wahang hanggadaba masum miyam amadi lengak pasingi marakta I pau phaunana ba pambai oina thabak tawgadaba media ama yamna mathau tarakpa mata amada mainstream media gi ayama sarukti lanphamdagi masa ukhidre natragana democratic oiba belu singi mayok yamna kana mathau tawri henesu waral siki mana makata na hai asobu media sing asi asumba masak lotpa natana democracy gi federal structure constitutional belu sing amasum Indian singna ngaktuna thamnabagi damakta British ka lanthingna khiba phida madu yaunu thugaina bahonari siraba tanja singda asobu media na mathau tawdabana ahoba ma lehla iamasum matangduda anauba maning tamba amasum mathau masakhangba media gi platform sing saphonglakpa haibisi masana tabana khi hairiba media makhalasi masoi leiba natragan apikpa media bu oirei adubu wanthok leina mathau pangthokli hena saphongdokhi Bartha Bharati asibu mayek laraba khudam amani haina saktak laduna mahakna Proxy asi Bengaluru dagi phongba hawraga Karnataka gi atei city singdasu sandorakhi amasung asidi Kalaburagi edition siga loinana awang thangba Karnataka da leiba miyamgi maphamda yaholaiki mak masamaki diware hariba media channel sigi website khumja english ngani taraga manga english hindi urdu lol hawdokhibani amasum mamang sahidana telugu su hapsilakre asiguma thawang asida I pau gi thabak tawribasi makhoi khara khaki wapam nati district amasum state kaya da apikpa Proxy portal amasum asob digital platform kaya na independent journalism gi thabak tawnari amadi masigi damak su sakthok sabapu eki independence media si anti government natragan anti BJP oi haina yamna toina maral sirakpagi matangda manai wafam asi aran ma sars ni independence media na kanaguma party leader natragan lenga amategi mayok teleki masigi mohutta Indian constitution gi damak khongpham sina lepminarakli journalist amasum citizens singna phangliba hakpuna ma si constitution na pibani amasum independence media da lariba matik mangam sibu constitution pibani aki India gi press na ningtam khongjang yamna luba saklo na malauki amasum yamgi kholaw singbu power party basingda yahunduna ningtam phanglaba matungi India da makhata na mathau pangtholakte hena sumang singtaki India gi ihan hanba athauba journalist Molobi Muhammad Bakir na mapunsi kathokhiba dusu singthara duna magna hai Bakir na kumja English nga magasani pan ga yangkai ga taret ki sipai lal haugi matamda urdu gi Proxy ma phongki amasum British na Delhi khudum chalaba matungna mahakpu sibagi serak pi khibani Kanpur da hatkhiba Ganesh Shankar vidyarthi gi maming supalladuna asumbagi damakra journalist kyana thawai kat ki Bhagat Singh amasum BR Ambedkar na singba ningtam lanmi kya su journalism ga mari lainaki Bhagat Singh na Proxy kya ikhibada natana sifong kya su phong puthoklamki aduga Ambedkar na miyamda masagi hak khangnabagi damakta Proxy kya manum su phongki hairi democracy haibasi sahi kharagi oina bot thadanaraga hekta loibanati asingba democracy haibadudi leptana mathau tawgadabane amasum maduda media na luraba saklon amasu lawi hainasu badanjan na phongdokhi